ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯇꯉꯥꯏꯐꯗꯅ 5000 mAhꯀꯤ ꯕꯦꯇ꯭ꯔꯤ, IPS LCD ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯕ, ꯂꯣꯏꯅꯅ Snapdragon 4 Generation 2ꯅꯆꯤꯡꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ 5G ꯁꯄꯣꯔꯠ ꯇꯧꯕ ꯐꯣꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕ ꯐꯣꯟ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯨꯄꯥ 10,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ 5G ꯁꯄꯣꯔꯠ ꯇꯧꯕ ꯑꯐꯕ ꯐꯣꯟ ꯈꯔꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤ꯫ ꯃꯤꯔꯦꯡ ꯇꯥꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯈꯔꯗꯪ ꯈꯟꯒꯠꯆꯔꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯂꯤꯁ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯐꯣꯟ ꯑꯁꯤꯗꯤ ꯕꯦꯁ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯒꯗꯕ Poco M6 Pro 5G ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅꯤ꯫ ꯄ꯭ꯔꯣꯁꯦꯁꯔꯗ ꯐꯣꯟ ꯑꯁꯤꯗ Snapdragon 4 Generation 2ꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯔꯤ, 5000 mAhꯀꯤ ꯕꯦꯇ꯭ꯔꯤ ꯑꯃꯁꯨꯡ 18 Wattꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡ ꯄꯤꯔꯤ꯫ 50 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯗ꯭ꯌꯨꯑꯦꯜ AI ꯀꯦꯃꯦꯔꯥ, ꯂꯣꯏꯅꯅ ꯁꯦꯜꯐꯤꯒꯤꯗꯃꯛꯇ 8 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯀꯦꯃꯦꯔꯥ ꯌꯥꯎꯔꯤ꯫ 6.67 ꯏꯟꯆ ꯑꯣꯏꯕ 90 Hzꯀꯤ ꯗꯤꯁꯄ꯭ꯂꯦꯅꯤ, ꯂꯣꯏꯅꯅ ꯗꯤꯁꯄ꯭ꯂꯦ ꯑꯁꯤ Full HD+ꯀꯤ ꯗꯤꯁꯄ꯭ꯂꯦꯅꯤ꯫ ꯐꯣꯟ ꯑꯁꯤ ꯒꯦꯝ ꯁꯥꯟꯅꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅꯃꯛ ꯐꯔꯕ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯑꯃꯅꯤ, ꯂꯣꯏꯅꯅ ꯐꯣꯟ ꯑꯁꯤꯒꯤ ꯃꯅꯤꯡꯊꯪꯕ ꯁꯔꯨꯛ ꯑꯁꯤꯁꯨ ꯒ꯭ꯂꯥꯁ ꯕꯦꯛ ꯑꯣꯏꯔꯤ꯫ ꯂꯨꯄꯥ 10,000ꯒꯤ ꯆꯥꯡꯗ ꯂꯩꯕ ꯐꯣꯟ ꯑꯃ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯑꯦꯐꯣꯔꯗꯦꯕꯜꯁꯨ ꯑꯣꯏꯔꯕ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤꯗ 5G ꯁꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯤꯟꯅꯕ ꯌꯥꯕ ꯑꯃꯁꯨꯡ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯁꯤꯒꯤ ꯂꯤꯁ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯁꯤꯗꯤ ꯂꯨꯄꯥ 10,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯃꯦꯔꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯑꯃꯈꯛꯅꯤ꯫ ꯐꯣꯟ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ Moto G34 5G ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅꯤ꯫ ꯐꯣꯟ ꯑꯁꯤꯗ ꯄ꯭ꯔꯣꯁꯦꯁꯔꯗ Snapdragon 695ꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯐꯣꯟꯁꯤꯡꯗ ꯌꯥꯎꯕ ꯄ꯭ꯔꯣꯁꯦꯁꯔ ꯃꯈꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯇ ꯐꯪꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯐꯣꯟ ꯑꯁꯤꯗ 5000 mAhꯀꯤ ꯕꯦꯇ꯭ꯔꯤ ꯑꯃꯁꯨꯡ 18 Wattꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡ ꯄꯤꯔꯤ꯫ 50 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯗ꯭ꯌꯨꯑꯦꯜ ꯀꯦꯃꯦꯔꯥ ꯑꯃꯁꯨꯡ 16 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ 6.5 ꯏꯟꯆ ꯑꯣꯏꯕ IPS LCDꯒꯤ HD+ꯀꯤ ꯗꯤꯁꯄ꯭ꯂꯦꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯅꯤꯡꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯚꯤꯒꯟ ꯂꯦꯗꯔꯅꯤ ꯑꯃꯁꯨꯡ ꯁ꯭ꯇꯤꯔꯤꯑꯣ ꯁ꯭ꯄꯤꯀꯔꯅꯆꯤꯡꯕ ꯁꯄꯣꯔꯠ ꯇꯧꯔꯤ꯫ ꯐꯣꯟ ꯑꯁꯤꯁꯨ 5G ꯁꯄꯣꯔꯠ ꯇꯧꯕ ꯐꯣꯟ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯂꯤꯁ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕ ꯐꯣꯟ ꯑꯁꯤꯗꯤ ꯀꯦꯃꯦꯔꯥꯒꯤ ꯑꯃꯁꯨꯡ ꯄꯔꯐꯣꯃꯦꯟꯁꯀꯤ ꯃꯇꯥꯡꯗ ꯑꯣꯜ ꯔꯥꯎꯟꯗꯔ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯐꯣꯟ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ Samsung Galaxy M13 ꯍꯥꯏꯔꯤꯕ ꯐꯣन ꯑꯁꯤꯅꯤ꯫ ꯐꯣꯟ ꯑꯁꯤꯁꯨ 5G ꯁꯄꯣꯔꯠ ꯇꯧꯕ ꯐꯣꯟ ꯑꯃꯅꯤ꯫ ꯐꯣꯟ ꯑꯁꯤꯗ Exynos 1330 5nmꯗ ꯕꯦꯖ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯌꯥꯎꯔꯤ꯫ ꯐꯣꯟ ꯑꯁꯤꯒꯤ ꯕꯦꯇ꯭ꯔꯤꯗ 6000 mAhꯀꯤ ꯕꯦꯇ꯭ꯔꯤꯅꯤ ꯑꯃꯁꯨꯡ 25 Wattꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡ ꯄꯤꯔꯤ꯫ 50 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯗ꯭ꯌꯨꯑꯦꯜ ꯀꯦꯃꯦꯔꯥ ꯑꯃꯁꯨꯡ 13 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥ ꯑꯃꯁꯨ ꯄꯤꯔꯤ꯫ ꯐꯣꯟ ꯑꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦ ꯑꯁꯤ 6.6 ꯑꯣꯏꯕ Full HD+ꯀꯤ ꯗꯤꯁꯄ꯭ꯂꯦꯅꯤ ꯑꯃꯁꯨꯡ 90 Hzꯀꯤ ꯗꯤꯁꯄ꯭ꯂꯦꯅꯤ꯫ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ UI ꯑꯁꯤ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ UI ꯃꯈꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯔꯐꯣꯃꯦꯟꯁꯇ ꯑꯃꯁꯨꯡ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ꯫ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯐꯪꯕ ꯑꯃꯁꯨꯡ ꯄꯔꯐꯣꯃꯦꯟꯁ, ꯀꯦꯃꯦꯔꯥꯇ ꯅꯠꯇꯅ 5G ꯁꯄꯣꯔꯠ ꯇꯧꯔꯕ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯑꯐꯕ ꯐꯣꯟꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯣꯝꯅ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯐꯣꯟ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯐꯣꯟ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯑꯃꯁꯨꯡ ꯀꯝꯄꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯍꯦꯛꯇꯃꯛ ꯂꯩꯕ ꯃꯇꯝꯗ ꯑꯐꯕ ꯐꯣꯟ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯨꯄꯥ 10,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯐꯣꯟ ꯈꯔꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯇꯦꯟꯇꯛꯄ ꯚꯤꯗꯤꯑꯣꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ, ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯈꯔꯗꯪ ꯈꯟꯒꯠꯆꯔꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ, ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫